अहनबदा मरुओइबा पाव कोसेमना प्रमोशन पीख्रबा क्लास 12 की महिरोई चामा हेनबना फिजिकल एग्जाम दा सरुक याजगे हाइरगले कोसेमना क्लास 12 की फिजिकल एग्जामिनेशन मथंग थादा पांगथोंगनबा सेम साख्रे हाइस एसी दा मेंबर मापन हापसिन बदा अयाबा पीरुबा ऑर्डर फेसर सिंगी साफोदा स्पीकर की ऑर्डर विड्रॉ तौजख्रे चिंगी लुप तरेना मणिपुर हिल एरियाज ऑटोनोमस डिस्ट्रिक्ट काउंसिल बिल 2021 खननबा असेंबली की अखननबा मिफम कौगदबनी हाइरगली मिहुत खनबदा सेल दा चलाबदी मणिपुर सौखतपदा मनिंग हनगने कांगलुप की इरांग थोहल्लगा भोट काननबा होनबा लुसिंगबा कया लई हाइना चीफ मिनिस्टर ना हाइरे फेडरेशन ऑफ फिल्म सोसाइटीज ऑफ इंडिया ना सिंधुना पांगथोकदौरिबा मरिरक सुबा साउथ एशियन शॉर्ट फिल्म फेस्टिवल 2021 की पेरोनोमा फिक्शन कैटेगरी दा सरुक याननबगीदमक मणिपुरी शॉर्ट फिल्म पंथौगी लिकलम सेलेक्शन तौरे बीजेपी खक्तगी लेंगाक लेरदी सौखतपा ngamgani हाइना चीफ मिनिस्टर ना फोंदोरकले भूपेंद्र यादव मणिपुर की इलेक्शन इंचार्ज हाबलकले मयांग इम्फाल दा ड्रग सुंगफम अमा थुगाइख्रे हाइरे लेबाक असिदा महैलोइसंग सिंह हांगदोकबा होंगननबा तकसिनख्रे असम दा स्कूल अमदी कॉलेज सिंह हांगबा हौख्रे मणिपुर दा कोविड पॉजिटिव ओइबा मियोय अहुम लाइखिद्रे मियोय सनी गा हुफुगनी पाना पॉजिटिव ओइबा थेंगनरे ngasiदगी प्रीपेड काउंटर थिंगजिलगनी हाइडी ऑफिस सो लोलगनी मैगी एम्प्लॉई सिंह दा तरे सुबह पे पीदबगी खोंजंग हौख्रे स्कॉलरशिप की सेंफम पिथोक्त्रबदी अकनब खोंजंग संगसिलगनी हाइना एम सुना फोंदोरकले ई केलोक्ता मतमतमगी अनौबा हेलुमगी पोथोक्सिंग हापकतकनी हाइना सगोल सेम अचौबना फोंदोख्रे सामुलमलान सब डिवीजन की लोमी सिंह खम थेंगनवारे हाइडे पोस्ट कोविड फिजियोथेरापी मरु ओई हाइबो वाफम फोंदोरकले अमदी एनएनसेन केगा सेंटर गा चही अमगी सीजफायर खुयेक पिनख्रे खुरुमजरी मॉर्निंग न्यूज़पेपर रीडिंग ताबिरिबा सिंहबो पुष्परानी लाइश्रमना तराम नौक्सबगा लोइनना हौजिक मरुओइबा पाउसिंग संदोकना पिजरी लेबाक असिगी अतोपा स्टेट सिंगुमना मणिपुर दसु कोविड-19 पेंडेमिक की सेकेंड वेव की अकनबा जैथेंग मायोकनरकबदगे मसिदगी ngakthoknanaba लौखलकबा अकनबा सेक्शन थौरांग सिंगी मनुंगदा स्टेट असिगी महैरोय खुनाइबुसु कलहोंगनबगीदमक एकाडेमिसेशन इंग्लिशिंग अनि कुनगा माथोयगी पांगथोकफम थोकपा हायर सेकेंडरी हाई स्कूल लिविंग सर्टिफिकेट एग्जामिनेशन पांगथोकनबा थौरांग तौरमलबसु पेंडेमिक असिना मरम ओइदुना कैंसल तौरबा मतुंगदा मरी लेनबा अथॉरिटीना सेमखिबा कांगलोनगी मनुंगदा क्लास 12 की महैरोय सिंगी मरकता टॉपरना सिंगबा खनखिद्रबसु कांगलोन सिगी मनुंगदा लाउथोखिबा रीजन असिदा पेंद्रबा महैरोय सिंगना मखोयगी ओइनदी फिजिकल एग्जामिनेशन पांगथोकपियु अमसुंग मदुदा सरुक याजगे हाइनरकले चाही खुदिंगी काउंसिल ऑफ हायर सेकेंडरी एजुकेशन मणिपुर को सेमना लौतुना पांगथोरकिबा हायर सेकेंडरी स्कूल लिविंग सर्टिफिकेट एग्जामिनेशन 2021 अदु हाइबा मरम सिंग असिदगी पांगथोखिद्रबसु मणिपुर गवर्नमेंट की एजुकेशन डिपार्टमेंट अमसुंग कोसेमगी मरकता पांगथोखिद्रबा एग्जामिनेशन असिगिदमक रिजल्ट लाउथोकननबगी मार्क बिननबा महैरोय सिंग असिगे क्लास 11 की परफॉर्मेंस अमसुंग इंटरनल मार्क असेसमेंट चिंबदा युमफम ओइदुना खोमजिलकबा मार्क बेसिसता युमफम ओइरगा एग्जामिनेशन पांगथोखिद्रबसु महैरोय सिंग असिगे रीजन
July tarik 24 ing 2018 da official oiba thauram pangthoktuna laukthokkhibani. Loinana Kosemgi Maikaidagi Class 12 ki Mahirui Singbu Pangthokhidraba examination asigi mahutta laukthokriba result aduda karigumba Mahirui Singh amasung makhoigi guardian singi Maikaidagi pendaba yauraklagadi makhoigi damak tonganba physical examination pangthoknanabagi apply tawrakpa yagani hainasu khanghankhibane. Maram asina 12 tamliba Mahirui Singbu makhoigi Thangnaba mathangi class da promotion pinanabagi laukthokiba result asida ayaba pikhibagi matung ina physical oina examination pangthokpada saruk yazage haina Mahiroi chama henbana apply tawrakhi haide. Constitution of India ki Article 371C amasung masiga mari lainaba President of India ki Manipur Legislative Assembly Hill Areas Committee 1972 ki order matung ina Ministry of Home Affairs na June ki tarik kun English chamapan humbudraga nithoi da thokiba notification na piba power amasung atopa maram mari sing palladuna Manipur Legislative Assembly ki Hill Areas Committee da anoba Assembly segment mapan gi members singbu committee asigi members sing oihanbada ayaba pikiba tha asigi tarik amagi speaker gi order asigi mayokta akanba pressure sing manam lakpadagi masigi safuna maram oiraduna tha asigi tarik marida adugumba order adu makha taba order ama tholak triba phawba chanahandana thamle haiduna laukthokhrabasu maduna yaraktabadagi assembly segment mapangi mihut singbu member oibada ayaba pikiba speaker gi order withdraw tawzakhre masigi matang dangarang Manipur Legislative Assembly gi maikaidagi order amasu thokre haire. Ngarang thokiba order asigi matung ina assembly asigi Hill Areas Committee da assembly constituency mapangi MLA singbu makhoina oihanbiu haijarakhiba Cheryl singi matung ina member sing hapjinbaga mari leidana mamangda thokhiba September gi tarik ama English 2018 da membership oihanbagi order amasung September gi tarik mari English 2018 da order adu chatna handana thamle haibagi order sing adugi mahutta hiram asida stakeholder pumnamaki marakta hena phaba understanding Laihanana bagidamak September gi tarik ama English 2018 da anoba assembly segment mapan gi mihut singbu committee asigi members sing oihanbada ayaba pikiba order adu khudaktagi withdraw tawre haire. Kumja English 2018 da pangthokadoriba assembly mikhalda Manipur miyamna BJP gi mihut Kuntra mari mangarom mai pa handuna thagat piraktuna BJP khaktagi oiba lengak ama state asida laihalabadi chahi manga gi manungda Manipur hiram khudingmakta chaukhatpa sana laibak ama oiba ngamgani haina chief minister na haikre. NEC gi funding makhada lupa crore 3,37,000 lom sangna mayang Imphal Kaithel da saba agro market complex chief minister N Birena sangabagi thoramda Mathaki wafam asi mahakna phongdokhibane. Thoram asida chief guest oina saruk yakiba chief minister N Birena laibak ama khunai ama phahanbada aphaba lusingba ama yamna mathau tai BJP na lusingba laingak asina kanglok furup khaidana thong manana chaukhatpa lamdam ama oihanana ba honari masida kanagumba kharana BJP asi communal oiba party ni haina lana uhanana ba honarabasu state asida laiminari ba furup singi marakta hena nungsi chanaba purakpa ngamle. Prime Minister Narendra Modi na hauzik yumthong khudingda aphaba thaknana baising phanganana ba lupa crore 3,400 gi scheme paikhali hauzik phawbada
ꯃꯅꯤꯄꯨꯔꯒꯤ ꯃꯤꯑꯣꯏ ꯆꯥꯗ 52ꯒꯤ ꯆꯥꯡꯗ ꯑꯐꯕ ꯇꯣꯇꯤ ꯏꯁꯤꯡ ꯄꯤꯊꯛꯄ ꯉꯝꯂꯤ꯫ ꯃꯅꯤꯄꯨꯔꯗ ꯂꯩꯉꯥꯛꯀꯤ ꯑꯣꯏꯕ ꯑꯣꯛꯁꯤꯖꯦꯟ ꯄ꯭ꯂꯥꯟ ꯑꯃꯠꯇ ꯂꯩꯔꯝꯗꯦ, ꯄ꯭ꯔꯥꯏꯚꯦꯠꯀꯤ ꯑꯅꯤꯈꯛ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯕꯤ.ꯖꯦ.ꯄꯤ. ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯃꯇꯝꯗ ꯃꯅꯤꯄꯨꯔꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯀꯌꯥꯗ ꯍꯧꯖꯤꯛꯇꯤ ꯑꯣꯛꯁꯤꯖꯦꯟ ꯄ꯭ꯂꯥꯟ ꯂꯩꯔꯦ꯫ ꯃꯁꯤꯅ ꯑꯅꯥ ꯂꯥꯌꯦꯡꯒꯤ ꯊꯕꯛꯇ ꯆꯥꯎꯅ ꯃꯇꯦꯡ ꯑꯣꯏꯔꯒꯅꯤ꯫ ꯍꯧꯖꯤꯛ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯄꯨꯟꯕ ꯃꯤꯁꯤꯡꯒꯤ ꯆꯥꯗ 64ꯔꯣꯝ ꯀꯣꯚꯤꯗꯀꯤ ꯚꯦꯛꯁꯤꯟ ꯀꯥꯞꯂꯦ꯫ ꯚꯦꯛꯁꯤꯟ ꯀꯥꯞꯇ꯭ꯔꯤꯕꯁꯤꯡꯅꯁꯨ ꯂꯩꯅꯥ ꯂꯥꯏꯆꯠ ꯑꯁꯤꯗꯒꯤ ꯉꯥꯛꯊꯣꯛꯅꯅꯕ ꯚꯦꯛꯁꯤꯟ ꯀꯥꯞꯊꯣꯛꯄꯤꯌꯨ꯫ ꯂꯣꯏꯅꯅ ꯀꯣꯚꯤꯗꯀꯤ ꯆꯩꯊꯦꯡ ꯃꯔꯛ ꯑꯁꯤꯗ ꯂꯥꯏꯔꯕ ꯀꯣꯂꯦꯖꯀꯤ ꯃꯍꯩꯔꯣꯏ 2,000ꯔꯣꯝꯗ ꯑꯣꯟꯂꯥꯏꯟ ꯀ꯭ꯂꯥꯁ ꯌꯥꯎꯕ ꯉꯝꯅꯅꯕ ꯃꯣꯕꯥꯏꯜꯁꯨ ꯌꯦꯟꯊꯣꯛꯄ ꯍꯧꯔꯦ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯂꯥꯛꯀꯗꯧꯔꯤꯕ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯤꯈꯜꯒꯤꯗꯃꯛ ꯚꯥꯔꯇꯤꯌꯥ ꯖꯅꯇꯥ ꯄꯥꯔꯇꯤ (ꯕꯤ.ꯖꯦ.ꯄꯤ.)ꯒꯤ ꯅꯦꯁꯅꯦꯜ ꯄ꯭ꯔꯁꯤꯗꯦꯟꯠ ꯖꯒꯠ ꯄ꯭ꯔꯀꯥꯁ ꯅꯗꯥꯅ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠꯀꯤ ꯏꯂꯦꯛꯁꯟ ꯏꯟꯆꯥꯔꯖ ꯑꯣꯏꯅ ꯚꯨꯄꯦꯟꯗ꯭ꯔ ꯌꯥꯗꯕ ꯈꯜꯂꯦ ꯍꯥꯏꯅ ꯕꯤ.ꯖꯦ.ꯄꯤ.ꯒꯤ ꯅꯦꯁꯅꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯃꯗꯤ ꯍꯦꯗꯀ꯭ꯋꯥꯇꯔ ꯏꯟꯆꯥꯔꯖ ꯑꯔꯨꯜ ꯁꯤꯡꯍꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯂꯥꯛꯀꯗꯧꯔꯤꯕ ꯀꯨꯝꯖꯥ ꯏꯪ 2022ꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯃꯤꯈꯜ ꯑꯁꯤꯒꯤ ꯌꯦꯡꯂꯒ ꯏꯂꯦꯛꯁꯟ ꯏꯟꯆꯥꯔꯖ ꯑꯣꯏꯅ ꯚꯨꯄꯦꯟꯗ꯭ꯔ ꯌꯥꯗꯕꯄꯨ ꯈꯟꯈꯤꯕꯒ ꯂꯣꯏꯅꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯣꯏꯅ ꯏꯂꯦꯛꯁꯟ ꯀꯣ-ꯏꯟꯆꯥꯔꯖ ꯑꯣꯏꯅ ꯄ꯭ꯔꯇꯤꯃꯥ ꯚꯧꯃꯤꯛ ꯑꯃꯗꯤ ꯑꯁꯣꯛ ꯁꯤꯡꯒꯜꯕꯨ ꯈꯜꯂꯦ ꯍꯥꯏꯅ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯁ꯭ꯇꯦꯠꯀꯤ ꯏꯟꯆꯥꯔꯖ ꯑꯣꯏꯅ ꯈꯟꯈ꯭ꯔꯕ ꯚꯨꯄꯦꯟꯗ꯭ꯔ ꯌꯥꯗꯕ ꯍꯧꯖꯤꯛ ꯃꯤꯅꯤꯁꯇꯔ ꯑꯣꯐ ꯂꯦꯕꯔ ꯑꯦꯟꯗ ꯏꯝꯄ꯭ꯂꯣꯏꯃꯦꯟꯠ ꯑꯃꯗꯤ ꯃꯤꯅꯤꯁꯇꯔ ꯑꯣꯐ ꯏꯟꯚꯥꯏꯔꯣꯟꯃꯦꯟꯠ, ꯐꯣꯔꯦꯁꯠ ꯑꯦꯟꯗ ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖ ꯑꯣꯏꯔꯤ꯫ ꯃꯍꯥꯛ ꯔꯥꯖꯁꯊꯥꯟꯗꯒꯤꯅꯤ꯫ ꯂꯣꯏꯅꯅ ꯀꯣ-ꯏꯟꯆꯥꯔꯖ ꯑꯣꯏꯅ ꯈꯟꯈ꯭ꯔꯕ ꯄ꯭ꯔꯇꯤꯃꯥ ꯚꯧꯃꯤꯛ ꯁ꯭ꯇꯦꯠ ꯃꯤꯅꯤꯁꯇꯔ ꯑꯣꯐ ꯁꯣꯁꯤꯌꯦꯜ ꯖꯁꯇꯤꯁ ꯑꯦꯟꯗ ꯏꯝꯄꯥꯋꯔꯃꯦꯟꯠ ꯑꯣꯏꯔꯤ꯫ ꯃꯍꯥꯛ ꯇ꯭ꯔꯤꯄꯨꯔꯥꯗꯒꯤꯅꯤ꯫ ꯑꯁꯣꯛ ꯁꯤꯡꯒꯜꯅ ꯑꯁꯥꯝ ꯒꯣꯚꯔꯟꯃꯦꯟꯠꯇ ꯀꯦꯕꯤꯅꯦꯠ ꯃꯤꯅꯤꯁꯇꯔ ꯑꯃ ꯑꯣꯏꯅ ꯊꯧ ꯄꯨꯔꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯅꯍꯥꯟꯗꯒꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯅꯨꯃꯤꯠ ꯍꯨꯝꯅꯤꯒꯤ ꯈꯣꯡꯆꯠꯇ ꯖꯤꯔꯤꯕꯥꯝꯗ ꯂꯥꯛꯈꯤꯕꯤ ꯕꯤ.ꯖꯦ.ꯄꯤ. ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯦ. ꯁꯔꯗꯥꯅ ꯉꯔꯥꯡ ꯃꯐꯝ ꯑꯗꯨꯗ ꯑꯈꯟꯅꯅ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯈꯤꯕ ꯊꯧꯔꯝ ꯑꯃꯗ ꯃꯍꯥꯛꯅ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯣꯏꯔꯛꯄꯒꯤ ꯊꯥ 2 ꯃꯄꯨꯡ ꯐꯥꯔꯛꯂꯦ꯫ ꯕꯤ.ꯖꯦ.ꯄꯤ.ꯅ ꯂꯧꯔꯛꯂꯤꯕ ꯊꯧꯗꯥꯡꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯅꯤꯄꯨꯔꯗ ꯄꯥꯎ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯄꯤꯖꯔꯤ꯫ ꯂꯩꯔꯤꯕ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤ 40ꯒꯤ ꯃꯅꯨꯡꯗ ꯕꯤ.ꯖꯦ.ꯄꯤ.ꯅ ꯀꯣꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤ 15 ꯆꯠꯂꯦ꯫ ꯃꯁꯤ ꯆꯠꯇꯕ ꯌꯥꯗ꯭ꯔꯕ ꯊꯧꯗꯥꯡ ꯑꯃꯅꯤ꯫ ꯁ꯭ꯇꯦꯠ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯣꯏꯔꯛꯄꯗꯒꯤ ꯖꯤꯔꯤꯕꯥꯝ ꯑꯦ.ꯁꯤ. ꯑꯁꯤꯅ 15ꯁꯨꯕ ꯑꯦ.ꯁꯤ. ꯑꯣꯏꯅ ꯂꯥꯛꯆꯕꯅꯤ꯫ ꯃꯔꯨꯑꯣꯏꯅ ꯖꯤꯔꯤꯕꯥꯝꯗ ꯂꯥꯛꯂꯤꯕ ꯑꯁꯤꯒꯤ ꯃꯔꯝꯗꯤ ꯄꯥꯔꯇꯤ ꯑꯁꯤꯕꯨ ꯃꯇꯧ ꯀꯔꯝꯅ ꯃꯄꯥꯡꯒꯜ ꯀꯟꯈꯠꯍꯟꯒꯗꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯈꯟꯅꯅꯕ ꯂꯥꯛꯄꯅꯤ꯫ ꯕꯤ.ꯖꯦ.ꯄꯤ. ꯍꯥꯏꯔꯤꯕ ꯄꯥꯔꯇꯤ ꯑꯁꯤ ꯑꯇꯣꯞꯄ ꯄꯥꯔꯇꯤꯒ ꯃꯥꯟꯅꯗꯕ ꯍꯥꯏꯕꯗꯤ ꯏꯂꯦꯛꯁꯟ ꯃꯇꯝꯗꯇ ꯃꯤꯌꯥꯝꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄ, ꯏꯂꯦꯛꯁꯟ ꯂꯣꯏꯈ꯭ꯔꯒꯅ ꯃꯤꯌꯥꯝꯒꯤ ꯃꯔꯛꯇ ꯑꯆꯧꯕ ꯑꯍꯣꯕ ꯑꯃ ꯊꯝꯕ ꯑꯗꯨꯒꯨꯝꯕ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯑꯗꯨ ꯅꯠꯇꯦ꯫ ꯕꯤ.ꯖꯦ.ꯄꯤ.ꯒꯤ ꯑꯦꯝ.ꯑꯦꯜ.ꯑꯦ. ꯀꯥꯍꯟꯕ ꯑꯗꯨꯒ ꯆꯤꯡꯇꯝ ꯑꯃꯗꯤ ꯀꯝꯃꯨꯅꯤꯇꯤ ꯈꯨꯗꯤꯡꯒ ꯄꯨꯛꯆꯦꯜ ꯃꯥꯟꯅꯅ ꯂꯩꯕ ꯑꯁꯤꯒꯨꯝꯕ ꯄꯥꯔꯇꯤ ꯑꯃꯃꯨꯛ ꯍꯟꯅ ꯄꯨꯔꯛꯄ ꯍꯥꯏꯕꯁꯤ ꯕꯤ.ꯖꯦ.ꯄꯤ.ꯒꯤ ꯄꯥꯟꯗꯝꯅꯤ꯫ ꯕꯤ.ꯖꯦ.ꯄꯤ.ꯒꯤ ꯇꯤꯀꯦꯠ ꯑꯁꯤ ꯃꯤꯌꯥꯝꯅ ꯄꯥꯝꯕ ꯃꯤꯑꯣꯏꯗ ꯄꯤꯒꯅꯤ꯫ ꯃꯔꯝꯗꯤ ꯃꯤꯌꯥꯝꯒꯤ ꯊꯧꯒꯜ ꯇꯧꯒꯦ ꯍꯥꯏꯅ ꯊꯣꯛꯂꯛꯄ ꯑꯣꯏꯕꯅ ꯕꯤ.ꯖꯦ.ꯄꯤ.ꯅ ꯇꯤꯀꯦꯠ ꯄꯤꯕ ꯍꯥꯏꯕꯁꯤꯇꯕꯨ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕ ꯑꯃꯗꯤ ꯀꯦꯟꯗꯤꯗꯦꯠ ꯑꯣꯏꯒꯗꯧꯔꯤꯕ ꯑꯗꯨꯅ ꯃꯤꯌꯥꯝꯒꯤꯗꯃꯛ ꯀꯔꯤꯒꯨꯝꯕ ꯈꯔ ꯃꯤꯌꯥꯝꯅ ꯄꯥꯝꯕ ꯃꯑꯣꯡꯗ ꯇꯧꯕ ꯑꯣꯏꯒꯗꯕꯅꯤ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯄꯥꯎꯃꯤꯁꯤꯡꯗ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯤꯌꯥꯝꯅ ꯄꯥꯝꯕ ꯃꯤꯑꯣꯏꯗ ꯕꯤ.ꯖꯦ.ꯄꯤ.ꯒꯤ ꯇꯤꯀꯦꯠ ꯄꯤꯒꯅꯤ ꯍꯥꯏꯈꯤ꯫ ꯐꯦꯗꯔꯦꯁꯟ ꯑꯣꯐ ꯐꯤꯜꯝ ꯁꯣꯁꯥꯏꯇꯤꯁ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯁꯤꯟꯗꯨꯅ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ 4ꯔꯛ ꯁꯨꯕ ꯁꯥꯎꯠ ꯑꯦꯁꯤꯌꯥꯟ ꯁꯣꯔꯠ ꯐꯤꯜꯝ ꯐꯦꯁꯇꯤꯚꯦꯜ 2021ꯒꯤ ꯄꯦꯅꯣꯔꯥꯃꯥ ꯐꯤꯛꯁꯟ ꯀꯦꯇꯥꯒꯣꯔꯤꯗ ꯁꯔꯨꯛ ꯌꯥꯅꯅꯕꯒꯤꯗꯃꯛ ꯃꯅꯤꯄꯨꯔꯤ ꯁꯣꯔꯠ ꯐꯤꯜꯝ ꯄꯟꯊꯧꯒꯤ ꯂꯤꯛꯂꯝ ꯑꯣꯐꯤꯁꯤꯌꯦꯜ ꯁꯦꯂꯦꯛꯁꯟ ꯇꯧꯔꯛꯂꯦ꯫ ꯐꯤꯜꯝ ꯑꯁꯤ ꯂꯩꯕꯥꯛ ꯅꯤꯡꯕ ꯋꯥꯔꯤꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯑꯇꯦꯟꯕ ꯐꯤꯜꯝꯅꯤ꯫ ꯐꯤꯜꯝ ꯑꯁꯤꯗ ꯑꯦꯛꯇꯔ ꯇꯣꯟꯊꯣꯏꯅ ꯑꯦꯛ ꯇꯧꯕꯒ ꯂꯣꯏꯅꯅ ꯃꯁꯤꯒꯤ ꯄ꯭ꯔꯣꯗ꯭ꯌꯨꯁꯔꯅ ꯁꯨꯔꯖ ꯈꯣꯡꯕꯥꯟ ꯇꯥꯕꯝꯅꯤ ꯑꯗꯨꯒ ꯁ꯭ꯇꯣꯔꯤ ꯑꯃꯁꯨꯡ ꯁꯤꯅꯦꯃꯥꯇꯣꯒ꯭ꯔꯥꯐꯔꯅ ꯁꯣꯃꯦꯟꯗ꯭ꯔꯣ ꯃꯣꯏꯔꯥꯡꯊꯦꯝ ꯑꯃꯁꯨꯡ ꯗꯥꯃꯦꯟ ꯂꯥꯏꯁ꯭ꯔꯝꯅꯤ꯫ ꯃ꯭ꯌꯨꯖꯤꯛꯇ ꯇꯦꯅꯥꯎ ꯍꯩꯁꯗꯤꯅ ꯑꯣꯏꯔꯒ ꯄ꯭ꯔꯗꯛꯁꯟ ꯃꯦꯅꯦꯖꯔꯅ ꯁꯥꯟꯇꯤꯔꯥꯖꯅꯤ ꯍꯥꯏꯔꯤ꯫
aduga film asigi editor amasung director na Rakesh Morang Themni film asi 13 suba International Guwahati Film Festival da Jury's Special Mention Award fangkhre loinara Ministry of Information and Broadcasting gi makhada National Film Development Corporation na sinba short film competition on Netaji Dreams for India 2021 da Best Short Film gi award su phangkhibaga loinana India gi amata ngaraba Oscar Qualifying Festival oiriba Bengaluru International Short Film Festival 2021 da su non competition section da official selection tawrakhre haidi loinana Siliguri Cine Society na sinba nipan suba Siliguri Short and Documentary Film Festival 2021 da su official selection tawrakraba film ni haina su makhatana phungdorakle Helum gi fivam hena phagalhan bagaloinana masigi pothok singsu hengathananaba honaragani haina ngarang Manipur Helum and Handicraft Development Corporation Limited ki chairman Sagol Sem Achaubana Helum gi I Kellogg launch tawbagi thorom amada haikre thorom asi corporation asina sinduna pauna kaithel da leiba panthoibi Emporium gi complex da pangthokibani thorom asi da chairman amakhatana phongdorokpada Helum gi pothok sing hena puthokna ba amasung pothok sing asibu karamna yongadage haibagi matangda su akanba thabak paikhatli haujikti mobile amadi smartphone yumthong khudingi painaraba matamni maram asina Helum gi pothok sing asi apamba khanana bagidamak ngasigi I Kellogg asi launch tawbani haikhe Kellogg asida firol singi mawong matau matik mayai photoga konana yawgani COVID na maram oiduna Helum gi pothok sing pamlabasu lainingba matamda leiba yanana bagidamak khulongchaba pinanaba honabani miyamnasu Helum gi pothok sing sizinabiduna masibu yokhatnanaba honahaningbagi pandamdani haikhe anauba puthorakpa pothok khudingmaksu miyamda khangangani masigidamak miyamna corporation asigi website www.panthoibi.com mhsdcl.com dagisu khangba yagani thoromasida saruk yakiba corporation asigi director Lovely Kamaina haikibada hanadagi leijaraklaba Helum gi pothok sing miyamda phanganana bahonabani maramasina masigi wakhalonda Kolkata Delhi Agartala na chingbada COVID ki zaitheng mayoknaragasu Helum gi pothok sing sitli sel tharake pothok sing thabirau haidai masisu pinana bahonari Delhi gi su sayol asida Helum gi pothok sing thakragani haiki loinana kumja ing lising ama chamapan nifugataret nifugnipan adwai phawbadadi aikhoi gi pothok sing ngakta siznaramli bani haiba wafamsu phongdokhi thorom asida Helum and Textiles ki general Jitensu saruk yakhi Imphal West District ki manung chanba Mayang Imphal Chirai area da drug sungpham ama Mayang Imphal Police Team amana thugaibaga loinana yamlaba polam sing phagatkhre press na phangba pawgi matung ina ngarang nungthil pung amarom taba matamda Mayang Imphal Chirai area da drug sungpham ama leire haiba paw tabadagi Mayang Imphal Police ki SDPOL Megawatt na Mahaki midyang makhada police station asigi OC Inspector O Jayam Golgi Joy Mangolgi Kaman makhada SITH Ibomcha
ASI Jotina Lusingba Mayang Imphal Police ki team amana operation asi chathakibani Chirai Awang Laikai Tanungthili pung ama makhairom tapa matamda koisinduna operation chathaba asida mioi ani nanthokuna chenkhi mafam asida MD Salam Aslam Khan Sahi Kumapan apokpa MD Jolodin gi yum koisinduna thi humbagi thabak chathaki mafam asida lairamba MD Nawaz Khan Elias Abo Sahi Kunga Humdoi apokpa MD Sameruddin Kauba Irong Khunau machinda leiba mioi asi wahang pahang chathaki haide Kasamthong Laisom Lairakta Manipur State IAP Women Cell na Sinduna World Physiotherapy Numit amasung Post COVID Rehabilitation ki matangda Health Awareness ki program ama RIMS ki Retired Senior Physiotherapist State Coordinator IAPWC Angom Ritana Post COVID ki matungda laina asina nahaluraba miyamda Physiotherapy ki maru oiba singi matangda sandokna phongdokkhre Manipur gi nupi singi marakta education da khara watpana masada ana ayek yaurakpa matamda wakat na de masina anabadu adum makhoi gi masada laiba yawi maram masina nupi singi haksang phana lainana bagidamak makhoi da mateng pangnana ba telephonic consultation gi thabaksu thaurom masida launch tawre haiki Manipur State Power Company Limited MSPCL Manipur State Power Distribution Company Limited MSPDCL Manipur Electricity Employees Union MIU amasung MOA gi employee pumnamakna makhoidasu tare suba pe ROP 2019 gi khulong saba phanghangadabani haiduna ngasidagi hauraduna khongjang sangsinba haukhre khongjang asi Maiga mari lainariba employee kanglop pumnamakna amato oina ponsinaduna Joint Action Committee ama semlaba matungda masigi makhata changsinba haukibani ngarangi oina kaisampat thong manakta laiba electricity gi power house ki sangphamda JSC asigi lusing makhada employee singna saruk yaduna wakat mifam pangthokki protect asida saruk yakiba JSC gi convener na Phongdorakpada set asidasu tare suba pe revision of pay 2019 chanaba horakhibadagi maigi employees sing asinasu makhoida hariba ROP 2019 asi chana handuna masigi phangpham thokpa sing phanghanbinanaba mari lainaba authority singda taksinduna lakibani adubu authority sing asina taksin khiba demand sing adu thabakta onthorakpagi mahutta tabidana leirakpadagi ngasidagi hauduna khongjang changsinba haubani ngasidagi prepaid counter sing thingzinbaga loinana office so lonsinbagi khongjang su chatharagani haiki mahangna makhata na phongdorakhibada ngarangdagi hauriba khongjang asi tha asigi tarik 10 dagi hena kanba khongjang changsiladuna thabak lepagi khongjang phauba hauragani haiki maram asina employees singna makhoigi phangpham thokpa demand sing asi tanduna khongjang changsilingai manungda maiya khidaba yauraklabasu madubu semjin sajinba gi thabak sing leplagani electricity employees singda tare suba pe pigadabani haina lenga ki mari leinaba authority singda mangjaunana hajakhiba laikhre lenga ki maikeidagi su hariba revision of pay asigi matungina employees singda khodong saba phangalagani haibagi thajaba su pirak palaikhre adubu
Haiba wasaksing adu ngasi faubada thabakta onthokdana lairakpani panba yabadi ngarangdagi haukiba maigi employees singi khongjang asida saruk yakiba singna employees singda manaba mijeng thambiu. We demand 7 pay. MSPCL and MSPDCL demand 7 pay athuba matamda ROP 2019 gi matung ina khudong saba piu haibana singba iba playguard sing sisinakhi. India gi public health experts singi apunba body ama oriba the Indian Association of Preventive and Social Medicine IAPSM na laibak asida COVID ki phibam phagalakbaga loinana mahailoisang sing hanagumna chalaiba hondanaba central government ta cherol thaduna taksinkhre. IAPSM na thadorakpa cherol amada mahailoi singna school kaba hoba matamda thengnagadaba khudong sadaba sing adudagidi makoina school karaga phanglakadaba kanaba sing aduna charuk yamna heli. Maram asina chahi 19 gi makhagi angang sing vaccine kapa ngaiduna leibagi mahutta athuba matamda class haunanaba honagadabani. Hiram asigi matangda IAPSM gi president Sunila Gargarna laibak asigi state kharada school hangba hobagi wafam pukhanaragli adumakpu school hangba matamda chahi 19 mathaki mahairoi singi oina class haunanaba wafam pukhalagli basi maram chadaba amani. Mamangda tongan ba researchers singna chathakiba research ki matung ina apikpa angang sing asida COVID narakpa yabagi sang asi yamna hanthai haina phongdokna khiba leikrabani. Masida sunatana naraklaba matamda phibam luna soksin bagi sang nemi haina su phongdokna khrabani. Maram asina school sing asi hangba matamda primary class tagi hauna hangba mathau tai. School hangbagi wafam asi IAPSM gi maikadagi Union Health Ministry, Indian Council of Medical Research, ICMR, Niti Ayog, amadi Education Department ta taksin khiba laikhrabani. Nakala maromda COVID-19 gi license asina maram oiraduna Assamda thamari hena mahiloisang sing thongloduna lairuraba tungda nahandagi amohana school amadi college sing hangba hokre adubu mahiroi kanarakpagi sangdi yamna hanthari haide. Manipur da haukiba pung gungamari asigi manungda COVID-19 positive oiba mioi ahum laikidabaga loinana haujik faubada state asida license asina maram oiduna laikidaba mising lising amaga chani pansumna manga yokre loinana nauna mioi lising ahumga chani marifugani thoi test tawada mioi chani ga humfugani ban positive oiba thengnare. COVID-19 command control room dagi thadorok cherol amagi matung ina laikidaba sing asi Imphal East District ki manung chana laiba mafam singdagi ngaktani haidi. Laikidaba makhoi ahum gi manungda mioi anidi hanadagi anaba laiba mioi ni loinana mioi amana COVID-19 gi ahanba dose kap khraba mioi ni atopa mioi ani asi COVID vaccine gi dose ama phauba kap khidri haidi. State asida haukiba pongkunga mari asigi manungda mioi chaniga humfugani pan positive oiba thengna khibaga loinana apunba case Lag ama lising tara taru chamaga kuntra mari yaukre nauna positive oiba thengna khraba singasi Imphal East tagi yankhai ga mapan Imphal West tagi chamaga tara humdoi Thobal dagi mari Bisnupur dagi nipan Kaksing dagi taru Urkhul dagi tara mathoi Churachandpur dagi kuntra manga Chandel dagi taret Chenapati dagi manga Tamenglong dagi mari None dagi ahum Pherzol dagi ani amadi Kamjong district dagi mioi ama yauri Makhoiga naknaramba amadi sokna samnaramba singi khongul liba amadi makhoigi laifam sing containment area oina laukthokpagi thabak paikhatpasu haukhre haide.
OBC amadi SC mahiroi-singda phanghangadaba scholarship-ki senfam leingakna ngasi fawba pithoktana leiba si numit 15 gi manungda mapung phana pithoktrabadi akanba khongjang sangsilagani haina All Manipur Student Union MSUna phongdokkhre. Churachandpur district ki manung chana leiba Samulam Lan subdivision gi chawrangna lau pari lising amarom ising phangdana maram oiduna lau paloidabagi phibam da leire COVID-19 gi laisat asina maram oiduna kham thengna wanaringe gi chairak asida lau panba ngamlaroidra haiduna lomi sing kham thengna wanare hairi local sing asida ngarang agriculture department Churachandpur gi team amaga subdivision asigi Sagangda based tauba Progressive Farmers Association amadi lomi kayana koina zatuna yangsinkhre subdivision asigi leiriba local singi manungda Lamyai local Samdel local Langambi local Lairen CV local Nungthang local Dampi local Sangom Sumbi local Thumkhong local Tharoi Pokpi local amasung Kaibidak local hariba local sing asina pullaga chemba lenga ki rekota humfu amadi humfu mathoi sagang local haraga khangnaba lopari lising mangarom leiriba local asina khara hena phibam sokna leiri haiba local asida kumginong thengbana maram oiduna lau panba yadana leikibado thenglabasu thengna ising khara lakpadagi lau panbati haurakle adum oinamak Hauze amu ising leitabagi awaba mayoknaduna labuk sing lekrak chatuna leiri masida sunatana hauriba phau pambi sing asisu matamgi matung ina chawgadaba chang yoba ngamdana leiri lofam kharadadi sing phangdabana phau pambi sing loina punna siba phawba thengnare hairi hariba local sing asina subdivision asigi leiriba khungang sing sagang jinglangnei samulamlan nungthang tampak Lalum Bung During Faisal Kunom Phai Dampi Lukhumbi Amati Kungang Masa Kharagi Miyam gi Sakhau Oinari Bani Kumsi Sahigi Oina local sing asida Hauze Ising Phanayamna Pirabasu Yuria Phanayamna Chairabasu Lau Lokani Haibagi Asadi Lomi Singda Laiktre Maru Oina Hariba local sing asigi Lofam sing asigi Ising Lakphamasi Kumgi Nong Natrabati Ising Lofam Sunglei Leite Hauze ising launanaba mafam amata leitabana asigumba phibam asida leiribani haina lomi singna phongdorakhi Nagala lahulup ama oiriba NNSN kegi Niki Sumi Faction Central Government kangarang New Delhi da chahi amagi ceasefire agreement kuyak pinakre agreement asina laibak asigi Prime Minister Narendra Modi na mangjarakba lalahubagi irang leitaba awang numpok ama oihanba haibadugi lambida khara makhai sangsinba ngamlagani haina Home Ministry na thadorakpa cherol amada phongdorakle Ngarang New Delhi da pangthokhiba ceasefire agreement kuyak pinabagi thauram masida India government ki oina additional secretary Piyush Goyal NNSN ke gi oina ceasefire supervisor vote ki advisor Nikato pilot Chumi amadi Avel Singru Thuwarna kuyak pikhi yana cherol asigi matung ina ceasefire asi Ngarang dagi hauraga lakliba chahi ing 2022 gi September gi tarik 3 fawba chatnagani haide
Progressive Farmer Club Nongdamna KVK Imphal East Directorate of Extension Education CAU Imphal ga khusamnaduna handak sahi asi nong marang kaina sudabana maram oiraga nongdam khulda laiba lau panba yadraba lausit singda sagol hawai amadi sujak anigi intercrop tawduna double income laknana bagi pandamda maru hunbagi thoram nahandagi hoduna pangthokre mahai marong maru hunbagi thoram asida achangba sagol hawai maru amadi chujak maru loinana sugunu amadi hidak langthangna chingba ngakpigani sunu amadi hidak langthangna chingba kaya KVK Imphal Eastna pirakhibani lausit mensinbagi thoram asida Progressive Farmer Club Nongdamda Mayang Lambam Bilasini Devi Pradhan Nongren Jingnung Khok Zipi Kawadagi Nongdam Khulda Farm Tawduna Leiba Rajen Amati Nongdam Khuldagi NG Viral Ahumna Makoigi Tektar Mateng Pangbiraki KVK Imphal East Nasu Power Tiller Ama Tabak Thoram Loidiva Fabagi Oina Mateng Tawbiraki Haidi Pungning wakal naraba miyoy singbu senabiduna layengna bagi pandamda Center for Development Activists CDAC Wangjingna National Mental Health Program NHM State Health Societies Government of Manipur gi midyang makhada Public Private Partnership Model PPP Model da chalaigadaba pungning wakal gi anabaga loinaduna lairiba singi Daycare Center ama ngarang Thawbal District ki Wangjingda hangdokhibaga loinana suicide prevention gi matangda targeted intervention program amasu pangthokre Wangjing Kaithel Moirang Them Lekai da laiba CDAC complex da pangthokhiba thoram asida State Health Society Government of Manipur gi State Mission Director Dr. N Samjai Thawbal gi Chief Medical Officer Dr. Y Nokul National Mental Health Program gi State Nodal Officer Dr. A Ranita Manipur State Mental Health Authority gi Member Secretary Dr. K.H. Robindro amasung Wangjing Lamding Municipal Council gi ex Vice Chairperson N. Binoyna mathangsina athoiba mithung thoramapu amasung akhanaba mithung sing oina saru yakhi athoiba mithung gi warol piraduna Manipur lenga ki State Health Society gi State Mission Director Dr. N. Samjai na phongdokhibada Thawbal District ki Wangjing da hangdokliba Daycare Center asina Ministry gi senthang makhada ahanba Manipur da paikhatpa project amani haukiba tha khara asida COVID laichit asi lakpadagi mipum khudingmak asi wakhalda yamna nungaitaba amadi miyoibagi punsida akaiba kya marum pikhre miyamnasu wakhal nungairaktraba matamda center asida lakpiduna expert doctor singa tanabiyu
Center asina phajana mai paklabadi makha tana state asigi tongan tongan ba district sing dasu hangdoknana ba pandam thamli haiki. India pumbagi oina Bharatiya Kisan Sanghana Delhi da mifam ama phamlaba matung haukiba August ki tarik 9 da lawmisingdagi minimum support price MSP da lawgi pothok sing leibasi tokpiu fair price amadi cost of production da base tawraga semba chapchapa mamalda leibiu haiba memorandum ama Prime Minister da pisinkraba matung ngarang fawba pakhum amata laktabadagi ngarang amuhana Bharatiya Kisan Sangha Bishnupur District ki member sing na DC Bishnupur gi khuthang da Prime Minister da memorandum pisinkhre haire. BJP na lengak pariba Tripura da Tripa Motha Party amasung BJP gi machin chatpa worker tararom Santro Bazar Assembly Constituency gi CPI da yaukre. Chief Minister N. Birena video conferencing ki khuthang da Bengaluru amasung Pune da organic outlet sing hangdokre haidi. CM Secretary ta pangthokiba thorom asiga mari lenana Europe ta thakigada ba GI tag tawraba organic sahau metric ton tarhasu flag off tawduna thakre Europe ta sahau export tawkhiba si Organic Foods Private Limited Kolkata gi khuthang da Nahakpam Food and Beverages Imphal gi makhada Freshna tawkhibani thorom asiga mari leinana Chief Minister N. Birena state asidagi organic ki polam sing haibadi sing ki home chahau na chingba leibak asigi tongan tongan ba mafam singda amadi mapa leibak kya da momana export tawri COVID-19 pandemic marak asida state asidagi lupa crore humfugani palom oigadawba organic ki polam kaya export tawkhre lengak asina kana honabadagi state asida hauzik ngagi pothok hengalhanbada natana horticulture amasung agriculture gi pothok singsu hena puthok pangamle horticulture amasung agriculture gi sector da thabak tawriba singi yenglaga lengak asina hauzik state asigi tongan tongan ba mafam singda check dam kaya semgatli loinana leba asigi tongan tongan ba city singda su makhatana organic outlet sing hangdoknana ba honagani hanasu Chief Minister na makhatana phungtokhi. Housing mapan gyoiba pau pijare. Andhra Pradesh Police pu TDP gi Chief Chandrababu Naidu na kanna yaningdaba phongdorakpaga loinana makoibu ruling YSRCP gi thawoisinda mahaki party gi kadar singbu harassment pi hainasu maral siri. Afghanistan ki crisis yauna security issue singi matangda khanananhaba India amasung Russia gi marakta pangthokadaba National Security Advisor Thaki Mifam Yumjakaisan Numita New Delhi da haukre. Tamil Nadu Assembly na Citizenship Amendment Act CAA gi mayokta resolution ama pass taukre. Chief Minister M.K. Stalin na law asi leibak asigi constitutional secular principles singi mayoktani haiki. Lucknow da laiba King George Medical University KGMU na
resident doctor Yankaiga Tarukta conduct Tokiba study Amana vaccine dose Amana Fauba COVID paglaba matungda kai hena nahandaba ngami haibasi utkre. नीति आयोग ने उत्तर प्रदेश की डिस्ट्रिक्ट हॉस्पिटल तरुक टॉप परफॉर्मर सिंगी रैंकता चलहनख्रे यूनियन मिनिस्ट्री ऑफ हेल्थ एंड फैमिली वेलफेयर की असेसमेंट दा यूमफम ओइरगा हॉस्पिटल सिंग असिगी रैंकिंग पीखिबनी हाइरे ममांग थागी मयाई चलकपदा अफगानिस्तान की कोनुंग काबुल तालिबान सिंगना मपुंग फाना कंट्रोल तौख्रबा मतुंग मियामना पांबा अनौबा लेंगाक अमा सेमलगनी हाइना तालिबान लुसिंगबा कयाना फोंदोरखरबसु ममांग मतमदा लैरंबा अकीबा फंगलबा तालिबान लेंगाक अदो अमुक हलकलगद्रा हाइबगी अकीबा हौजिकसु लैरी नहान अफगानिस्तान दा नौना सेमख्रबा तालिबान गवर्नमेंट एजुकेशन मिनिस्टर ओइना खनख्रबा शेख मौलवी नुरुला मुर्निरना लेबाक असिदा लैरिबा मियोइसिंगना PhD नत्रगा मास्टर डिग्री लौबगी मथौ तादे अफगानिस्तान दा हौजिक पावर पाइरख्रबा तालिबान गी लुसिंगबा कया मास्टर नत्रगा PhD तौरखिबा लैते हाइना फोंदोख्रे Occupied West Bank तलैरिबा जेनिन रेफ्यूजी कैंप ता करिगुंबा इजरायली सिक्योरिटी फोर्स सिंगना संगसिलक्तुना थिबोंबगी थबक चथरकलबदी मखोइगी मायोक्ता चपचाना लेपकनी हाइना पैलेस्टीनियन इस्लामिक जिहाद ग्रुप की मेंबर सिंगना फोंदोख्रे इंडोनेशिया दा लैबा जेल अमा खंगौदना ngarang ayu anganbada mai salakpagi thaudokta जेल अदुदा लैबा फादोक निफुगा माथोइ सिखिबगा लोइनना कया अमना असो अपन नंख्रे हाइरे सेंट्रल मेक्सिको दा हॉस्पिटल अमदा खंगौदना इसिंग थुमजिलकपदगी पावर सप्लाई अमदी ऑक्सीजन थेरापी दा चाउना सैथेंग पिरखिबा असिना मरम ओइरगा हॉस्पिटल असिदा ट्रीटमेंट चथदुना लैरिबा पेशेंट 38 लैखिद्रे हाइना अथॉरिटी सिंगना फोंदोख्रे हौजेमुक सानबगी पाव पिसरे ममांग नुपी की वर्ल्ड बॉक्सिंग चैंपियनशिप ओरमलबी लाइश्रम सरिता लोइनना पैरालंपिक मेडल अहुमलक फंगबा ngमख्रबा जैवलिन थ्रोवर देवेंद्र जजारिया अमदी हानगी क्रिकेटर बेनकाटेश प्रसाद नेशनल स्पोर्ट्स अवार्ड सिंह फंगदबा सानरोइ सिंह खननबगी सिलेक्शन कमिटी दा यावख्रे Board of Control for Cricket in India BCCI na United Arab Emirates da Indian Premier League ki lemhauba game kuntraga mathoi loisinana ba honarakpada sanaroi sing support staff amadi mari leinaba mioi pumnamaki oina RT-PCR test lising kuntra taugadawre sahi asida nauna junior thaktagi senior thakta saruk yarakpa ngamkhraba junior world number 2 oiramba maisna mairaba luwangna nahan Ukraine gi खार्किवता पांगथोकपा विक्टर यूक्रेन नेशनल इंटरनेशनल बैडमिंटन टूर्नामेंट की क्वालिफाइंग राउंड दा माई पाकलदुना मेन ड्रॉ दसु अहानबा राउंड थोइरगा अनिसुबा राउंड यौबा ngamkhre यूरोपियन फीफा वर्ल्ड कप क्वालिफाइंग टूर्नामेंट की ग्रुप डी की नहान सानाखिबा मैच अमदा फ्रांस की माइकेदगी एंटोइन ग्रीसमालना पांसिल अनि चंदुना फिनलैंड बु पांसिल अनि शुनोदा थोइख्रे ग्रुप जी की मैच अमदा नेदरलैंड्स की मेम्फिस डिपेगी हेल्ट्रिकना टर्की बु पांसिल तरुक अमदा माइथिबा पीख्रे चाही असिगे अरोइबा ग्रैंड स्लैम टेनिस टूर्नामेंट ओरिबा US ओपन की नुपी की सिंगल्स की माइकेदा कनाडा की सानरोय लेला फर्नांडेस अमसुंग बेलारूस की सानरोय एरिना सबालेंका सेमीफाइनल दा लंबा तौनरगने
Wangjing Tenthai Assembly Constituency ki manungda lairiba naharol sing amadi sanaroi singidamak yengduna Manipur Pradesh Youth Congress Committee MPYCC ki State Coordinator Usam Manglemna ACS ki tongan ba club singa khusamnaduna sanabuk singda floodlight thanduna lakpagi saruk ama oina Assembly Constituency asigi manung chanba ningsing loop teksam gi sanabungda floodlight thanduna numidangi matamdasu sanaba yahankhre hairi Guwahati gi nala pararo talaiba Samford School da tha asigi taradagi na taraganithoi fawba numit humni chathagadaba tare suba ISF ki National Karate Championship ta Manipur gi More Town dagi karate sanaroi taret khangalaba matung ngarang khongsan ba haukhre Global Association of Mixed Martial Art GAMMA na sinduna mamang thagi tari kunga mari dagi kunga nipan fawba pangthokkiba GAMMA Asian MMA Championship ta gold medal amasung silver medal punna medal ani laurakraba Dinesh Naurem apokpa laikhidraba Naurem yaima amadi Naurem Monbi tongan ba mafam anida harau teyam na ngarang okre amadi pungning thogatpagi thoram singsu pangthokna khre haidi Amadi International Cricket Council na khwadigi nauna thokiba Test Cricket ki makok mathang tabagi paringda India gi bowler Jasprit Bumrah amasung Sadur Thakur makhoina hana leiramba position dagi haigatpa ngamle haire Loisilakpada maruoiba pau amukahana Kosemna promotion pi khraba class 12 ki mahairoi chama henbana physical exam da saruk yasage hairakle Kosemna class 12 ki physical examination mathang thada pangthoknana ba sem sare hairi Mihut khanbada selda jalabadi Manipur saukhatpada maning hangani Kanglup ki rang thoalaga bot kanana bohonaba lusingba kaya lei haina Chief Minister na haikre Hais ACda member mapan hapchin bada ayaba piruba order pressure singi safuda speaker ki order withdraw tawjakre Jingi lup taretna Manipur Hill Areas Autonomous District Councils Bill 2021 khananana ba Assembly gi akhanaba mifam kaugadabani hairakli Bhupendra Yadav Manipur gi election in charge hablakle miyamna pamba miyoi da BJP gi ticket pigani haina A Sardana haikre BJP khaktagi lengak leirabadi chaukhatpa ngamgani haina Chief Minister na phongdorakle Mayang Imphal da drug sungpham ama Thugaiba ngamkhre Ngasidagi prepaid counter thingzilagani office so lolagani hairi Maigi employees singda tare suba pay pidabagi khongjang chathaba haukhre Federation of Film Societies of India na sinduna pangthokadawriba marirak suba South Asian Short Film Festival 2021 gi panorama fiction category da saruk yanana bagidamak Manipuri short film panthogi liklam official selection tawrakle hairi Laibak asida mahailoisang sing hangdokpa hongnana ba taksinkhre Assam da school amadi college sing hangba hongnakhre Manipur da COVID positive oiba miyoi ahum laikhidre miyoi saniga hufugani pana nauna positive oire kelokta matam gi anauba helum gi pothok sing hapkat kani haina
Sagolsem achobana phongdorakle. Scholarship ki senfam pithoktrabadi akanba khongjang sangsilagani haina emsugi maikaidagi phongdorakle. Samulam Lan subdivision gi lawmising kham thengnaware haidi amadi NNCN Kega Center ga chahi amagi ceasefire khuyek pinakre. Pausing asiga loinana hojiki oinadi nungtigi phongliba pause singdagi lauthokjaba maruoiba pausing miyamda pijaba loisinjari tabiriba singbo amuka hana Pusparani Laisomna khurumjari.